Kurumjari Imes Paudam Ming Tabiri Bakwai Purumapu Ahamda Taram Loksari Ngasigi Marui Bapau Seri Samridhi Utsav Mela Ngasi Hotokre July Taramadagi no Kanachurba Yai Hairi Amasung Karnataka Rival MLS Simbu Am Tadopagi Ayaba Natraga disqualification speaker na Piro Tabani Hairi Housing Ngasigi Mapunga Bapau Muglobirasi Ngasi Manipur Urban Development Agency Muda Imphal Sinduna Jiri Ima Kaitelda Nimitini Chutna Pangthuk Kadoriba Seri Samridhi Utsav Mela Hotokre Tungda Multi Utility Complex Jiribangi Auditorium Holder Seri Samridhi Utsav Mela Hotokpagi Toram Pangthoki Puna Self Help Group Ki Stol Nipumatoina Sarugyari Thonauzum Sam Kumar Minister Mahut Manipurna Jiribamda Tunglabaga Jiri Ima Kaitelda Siemliba Seri Samridhi Utsav Mela Hotokre Aduga Ariba Jiri Bazar Su Chatune Sinkre Multi Utility Complex Jiribamda Auditorium Hall the Pangthokkiba Seri Samridhi Utsav Mela Hotokpagi Toram Aduda Thonauzum Sam Kumar Minister Mahut Manipur S Santi Devi Chairperson Jiribam Municipal Council Jiribam Amadi TH Hari Kumar Singha MMAS Director Mahut Manipur K. Sarat Kumar Singha Vice Chairman Manipur Food and Industries Corporation Limited Government of Manipur Chief Guest President Amadi Guest of Honor Oina Dais of Hamki Tharmadu the Chief Guest President Amadi Guest of Honor na Maira Chukatuna Amadi M. Nanau Singha Deputy Secretary Mudana Welcome Address Piduna Tharmadu Audoki Thorunga Mari Lenina Self Help Group Individual Singda Loan oina lupa la amul sing kuthra mangang sen pamsu yen tokre thorom adugi matang da Thonauzum Sam Kumar Minister Mahut Manipur na Chief Guest World Pirdun Haiki ngasigi mela si ubada yamna nungai Manipur gi asimba pothok asi asunna puthok piba asi yamna phai aduga Jiribamgi Ima Kaithel asigi toilet asi anoba mafam amada sargani loina Jiribam Municipal Council gi Hanagi Auditorium Hall asisu nauna muk saragani haiki Atupati yang tahu. Jadi Malaysia siapa tu yang game tak ada, amak. Jadi sana lupa, yang lepas tu, betul inap lepas ada. Atau ngasih di awal kasih lagi pak. Imbai pun ngapa, isana sabut sabut, pizza pina idol mungkin mengapa. Saya group siapa ada di pantang ada. Jadi isaki jadi potong sana. Kela bukan macam ni pos harga dah. Tindak amadi kisah kulipan dah. Lagi makanya kalau tu berbeza. Manipur da nong tabagi chang chado humpu watli masina maram warga lawu singu bagi thabak ta chawna kahelle nong tabu wat pasina maram warga Manipur gi lopam mayam ba kangduna leire adubu lakadori ba July gi taramanga dagi akan nong tarba yai hairi ngasi Indian Council for Agricultural Research ICAR Infalgi Joint Secretary Dr. I Megachandra akanana unarubada magna hai nong tabagi chang ka hena hantakhibana ikang thopagi mong leiruraba asina lomi kaya low pan ngamdana hausu leiri adubu numit kharani asida nong kan tarakpai oithopadi leire mara makha na fomdo khibada Indian Meteorology Department Government of India dagi phangba satellite broadcast ki report na lakadurba July gi tarama dagi aurga ka hena kanba nong tarpa yana leire haiki hairiba nong asina tarakpada Manipur gi lopam mayam bada ising gi awabadi khara saparaba yai adubu ichau tholakpa yabagi akiba su lei nakal maramda jingi mafam kaya da haukiba nomani ni asida nong tabadagi turel gi imai wangkhala I loina numit kharani asida makha tana nong asina leptana tab taragadi ichau thokpagi oithokpa yana leire loina na panbayai haukiba July taramathogi the Relief and Disaster Management Department
अकन नोंग तारकपगी ओइथोकप लैबना मरम ओइरगा इचाउ थोकपगी थाजब लैबदगी सेक्शन थौरांग लौकटनबा वाफम थमखिबा लैख्रे All Kakching Students Union Aksu Kakching Kuntaret Surakpa Mapok Numit Thorum ngasi Kakching District ki Kakching Pokspal Lekai Daleba Library and Information Center Kakching ki Mipun Sangda Pangthokre ngasi thorum aduda Naram Sanjit Kumar Chairperson Kakching Municipal Council na athu mitung KSS Jaljit Vice Chairperson Kakching Municipal Council na thorumapu amasung P Samarendra Associate Professor YK College Wangjing na akhana mitung ena saruyaki Thorumgi wahogdok pirduna S Ronan President Aksu Nahai Mairoi Singbu Apaba Mahimasil Pinaba Saukhatpa Kakching Ama Manipur Ama Amasung Kunai Ama Purakna Pandam the All Kakching Students Union Aksu Asi Likhat Kibani Aksu na Mairoi Kunai Damak Pangtuk Payabat Tabak Thorum Kaya Paket Tun Lali Makatanasu Paket Kigani Hainasu Pongdoki Ngasi Thorumuda Mairoi Singna Natyo Ibajagoi Isai Thang Ta Pung Choram Chingba Utpa Kakching area the labor class 6 tagi class 12 for the labor Mairoi Singi Oiba quiz competition Amasung Mako Matang Takraba Singda Manamatum Yentok Pana Mapunga Thorum Sing Oiki Quiz Sangam Naba the KSS Alfred Amasung Norem Rohit and Hanba Norem Herozit Amasung and Dhanuraj Anina Anisuba Amasung KSS Raz Amasung Olivo Sarang Tim and Amsuataki Sangit Academy Kakching Department of Art and Culture Manipur Government ki mateng loina sindana Bangladesh Ariba Palas Success Honjabi Thorum Ama Radha Damodar Mandav Somal Lekai Dingasi Pangthokre Thormaduda Kakching Municipal Council ki Chairperson Naram Sanjit Kumar Pradhan Atithi Sangit Academy Kakching President Ketrimem Birana Sabapati Amadi Kakching Ward number 12 ki Ward Member Naram Ranjana Devina Akanam Atithi Paina Saruyaki Manipur ki Chief Minister Nongthambam Birena Mamang the Pongdok Kibagi Matung Inna Tenopalgi DCH Rupa Chandrana Luchingba Timna Border Pillar Malfunitoi Amadi PMGSY ki Makhada Siamba Lambi Sayed Nariba Mafam Singh Yangsing Crane Ngarang Changkiba Survey Cum Inspection Team Aduda SP Tenopal TS Bikramjit Chinga SDO Tenopal Bobby 12 Assam Rifle ki Commandant Nectar More SDPO Binoy Songtham Forest Range Officer More and Santos More Police ki OC Letkau Wi-Fi Amadi CDO OC Ibungobina India ki Mot Sunna Inspection Adu Saruyaki Myanmar ki Maikitigi Tamu Township Administration Office Sargi Chairman Mio Min Aung na Luchingba Myanmar ki police team yauba punna Muitar na Myanmar ki Mohot Sinduna Inspection adu Sargyaki Inspection adu da Pradhan Mantri Gram Sarg Yojana ki Makhada N Satang Village Molfai Amadi Kwatha Kuno Pauna Bagi Lambi Kakpagi Thabak Chathabada Myanmar na Thingjile Hariba Mafam adu da Changchinduna GPS ki mapping ki kuthang da Mafam adu da Yengbada Lammeter Chani Kunthra dai ku Chani Yankai mu Myanmar ki lamda Anji Lamle haina GPS machine ki kuthangda Khangbangam ki haina DCH Rupa Chandrana Pongdoki Loina Khunja Singna su mafam adu GPS ki matung ina chumlabanina makoi su DC warol adu da yaki Makhatana Border Pillar Marfunithoi ki Sayed Nariba mafam adu da Changdula Yangsin ki GPS machine sinaduna yengbada 12 Assam Rifles na Border Pillar Marfunithoi asi mafam hongdok palekti haina verify tauki Adobu Khunja Singna Border Pillar Marfunithoi ki matangda Assam Rifles na GPS ki through the verified Taurabasu Masi Aranbani Haidina Sikhang Khangdana Leri Loinana Hana Border Pillar Lerami Haiba Mapam Adu Pauba Sangchil Lamdabagi Inspection Team Adubu Khunja Singna Warauri Itihas ka Sago Naduna Lerakaba Kwairamal Bazar Ima Katil Hongi Matakta Nupa Singi Oiba Office Hangani Haina IMC na thokiba order adu kaktrabadi akanma khongdang changchilagani haina khwairambar nupi kathel sinpham amadi satam kanbar lup ki secretary tinguzam ongbi rani na phongdokrai ngasi khwairambar kathel number 1 na pangthokiba pawgmi pham amada secretary rani na makha taraduna kathel ahumasi ki matak thangba sarukta Imphal Municipal Corporation na order amat thoktana nupa singi office hangna yanaki
Sahi lisang sina nupi kaktagi oina lerklaba kaithel asida handak IMC gi mayor na niyom gi wangmada nupa singi office oibegi order thoktuna nupi kaithel gi saktam tugai na honare kaithel asida sinmi oina pot sangba amadi pot thambagi thabak toriba lamdam asigi itili nong singi damakta ngaihat pothapam amadi pirol hongdo hongjingi damak kaithel matakta mafam khar khajalaga sizinabada atingbelete amadi hanadagi su adumak tawdun lakli makoyi oina tonganba office ka logduna order thoktuna leibadi yaroi maram aduna IMC gi mayor na lagliba July 15 faubagi manungda order sing adu kaktuna thabakta onthok trabadi maduda tholakpa apapata ki daita mayor amasung mari lenab sina pugadabani nupi kaithel sing asi sadringai amadi sarwa matungda authority ni haidan leiriba IMC na kaithel sing asi gi phibam phagana ba kari karma thabak packet pal lekrabage ing lising ni taratar ki January mari amadi April taramathoi akan mamong de yaha haduna kaithel asi ningkhaiduna nomagi chara tanjariba ima ibel lising anirom pampam letaduna awawa mayok na matamda IMC na kari daite loki bagi maru oiba nupi kaithel sing asi saktam kahenduna lehuna wana basi kaithel asi leiriba ekoi kharakhtagi nate leipa miamgi khanbiduna mipum khudi mana sogop pinabasu appeal torake Jen sing si oina karamba sihat pasan oi ngam tam da su jing me ro ba tam da su karamba counselor amana ka jen ji kari thau paikha khage ba sina maru mai ga mai no kusira si tau dana ka jen da kari ba thakam da paikha pa ya le ba ki oina akoi masida ka jen sing si pibam phagana ba adun pi ka thing sakam ngak na thamna ko na ba da paikha lak pa sa ko thorang kudima gomen na to kudima koi taram no kani tawuda madu kaithen dale bi mai bi singa ya bi makha tawuda natta dana pu sasan sijina radi mada thoklak pa phabadagi daita se lenga kamadi IMC mai len ba department pu gadabni Chalong village gi lekidraba ex chief D Thamnok ki mongpham mangan tal lambaga mari lenuna thawdok asigi mayok ta chatharakiba democratic oiba amadi santi leba khongjang sing lamkang chiefs association LCA na changchindan lakpaga iroina mara leba sing phaduna dandi pigini haibagi asada sarkar gi machinery sing amadi civil society organization sing mating pangdun lakli adu mari lena authority na maraleba miyoi sing hauji phaba ngamdaba asina maramarga general meeting ama pangtokna lakliba tang tara mari gi ahing nong yai dagi hauraga July tang tara manga phaba Imphal more lambi jauna Chandel district sakaban toragani Mailoisang sing PWD water supply Gitabak sing amadi hanadagi lab traba thabaki maramda praman pirgadi atingba asina counciloi adubu district asigi school college sing July taramadi close tobinaba appeal torkle kariguba atingba si thugaiduna lakpa singda thoningdaba tawdok tolabadi madugi daita masa masana pujagadabani haina lamkang chiefs association gi serol amana phongdorali ngasi United People's Front UPF Manipur gi head office ki meeting makhada UPF Thawal district committee amasung Salungpham Ecop Ningtho Development Youth Club Salungpham Maninglekai ground da leiba club ki sanglen da chief medical officer district Thawal district health society ga kusamnaduna one day free health camp ama pangthokrai free health camp achida makhal makha kayagi ana ayek sing yengbai kudong chaba phangan ki tongan ba medical ki kudong chaba haibadi ultrasound amadi blood test tawbagi kudong chaba su free health camp asida phangan ki free health camp asida tongan ba laina haibadi acute respiratory infections low back ache joint problem hypertension skin allergic dermatosis UTI gynecological problem amasung anemia gi anaba sing yengki free camp asida ayus ki layengi kudong chaba su phangki ayus ki oina joint pain scabies amasung piles na singba anaba sing yengki health camp asida punna anaba mi chawrana chadi mari phumuk yengki UPF Manipuri President W. Second free health camp asi Manipuri miwi sing masamo phaba tinjang kayang daba kunai ama ohennaba pandamda pangtokpani hairiba free health camp asi makhata na Thawal district ki tuan ba phum singdasu pangthoknabagi pandam thamli haina phongtokki SEDYC ki secretary L Jason na asigumba free health camp ama UPF Manipur na
लेकाय असिदा पांगथोक पिबासी लेकाय असिगी लाइब फबनी मसीगुंबा हेल्थ कैंप असी मखा ताना सिनबिदुना लेकाय गी अना अयेक सिंग मखा ताना येंगबिनबा फोंदोरक पगलोइना यूपीएफ मणिपुर बु थागरप फोंदोरकी अमदी असिगुबा फ्री हेल्थ कैंप असी मखा ताना संगसिनबा ngamba oibiu hainsu thamlaki Wildlife and Biodiversity Conservation Committee WBCC Manipurna lamlaki sa uchek singbu kanmin nanabagi pandamda leptana changtharapa drive gi manung chana ngasi khabok sangayupam cherapur amadi tentha kunoga tainaba area dagi uchek phanba thaklambal lang kayamarum phagat pagamle hairi WBCC Manipurna thadoropa cherol asina makhatan hai mafam maduda uchek lang thakpa mioi kayamarum leire haiba pau phangbadagi WBCC Manipur gi members sina kudakta sangsinduna langmari uchek ahingba nipan amasung uchek asiba yankairom phagapangam khibani hairi WBCC gi members sina uchek lang thaklamba mioi singda matungda masigumba tabak asi amuhanna tawbidanaba amadi lamlaki uchek singbu nungsi binaba awareness pirigeda kunja singna irang horoktuna members singbu tanna honaraki haraduna kunja singi thawong adubu laibak thibini haina cherol asina makha tarakli cherol asina makha tan hai moirangpalli of police outpost ki ASI Abdul Basir amadi tenta police outpost ki SI Siamnul chingba police team singna matam chana yobiraktina irang laksin kiba amadi WBCC Manipur da chauna mateng pangpirakkiba Manipur police ki team basu cherol sina tagarpa phongdorakli Action for Greening Manipur AGM ki Grow 1 Million Avocado Trees Project 2019-21 ngasi society asi ambassador su oriba Manipur State Disaster Management Authority ki vice chairperson Adim Parmina Audokrai hakchang da kanabai kaya pibata natna longni singbu sentrok lambi chawna lehenba ngamba wei makhala sibu henna marang kaina putuk naba lupa koti kunmari gi senpham oigedaba processing unit lingnaba society asina thorang tawri haina Adim Parmina phongdorakrai koki in the pangtok pa thoram aduda atho mitunglen gi warol pirduna adimna project asigi ahan ba khongthang oina yumthom lising mangada yumthong amamamgi avocado pamit chamagi matakta tahangani pambi asina mapung marai phaduna oi pannaba honabada chahi ahumlom changbana yumthong lising manga asigi imung manungda chanaba cheng tha mari khudingi chahi ahum chuna society asina lemna pigin haiki Society asigi makhada pambi asigi chara logduna pambi makhal asibu patakna thariba longni singdasu kudong chaba sing asi pigani haiba khongthang asina lamdam asida umang kokthok padagi pahellakliba asi kanmak ngamnabagi pandamda thorangsi pakalakpani hainasu mangna pongdoki ngasigi thormaduga mari lena han ba oina pambi makhal asibu thaba horiba Tamenglong district ki longni singda society asigi makedagi certificate sing yantoki kamai tawna koi avocado si kamai na grow tawni kamai na koi na beneficiary pigni 5000 family ki kumsi jahi se koi beneficiary pigni ba 5000 family into 100 avocado tree 5,000 into 100 each. Imum amana avocado pandi chama sama se how do bane ba. How da ba ya ba. How shi ba da sam replace da ba thabi da bane. 3 years koi na consecutively 3 years koi imum nu ke according to the family members. Sajik Laiba Yuatokta Jela Tamliba Bihar ki Haning Chief Minister Amsung RJD Chief Lalu Prasad Yadav Jharkhand High Court na bail piba yakhrei Deoghar Treasury dagi namthak tawduna lupa koti marhimapan lakh kuntre lokthupagi maralda Lalu Prasad Yadav Jela Thamlaki libani Mamonda piri bachera ki matam ki tangkhai amadi jela leraklaba Lalu Prasad Yadav pu Justice Apres Kumar Singhana bail da thadopagi ayaba pikhibani Deoghar Dumka amasung Saibara Treasury Singdagi Bihar ki Haning Chief Minister asina namthakta lupa koti kaya lokthopkibani Sajik Laiba Yuathok mangada Lalu Prasad Yadav Janari bani hairi
कर्नाटका की रिबेल MLA तराना फम थादोक चरगे हाइना स्पीकर द पिरक किबा वापम गमरी लेना हौजिक ओरिबा फिबम की मतंग द सुप्रीम कोर्ट ना ऑर्डर अम थोखरे स्पीकर द MLA सिंह अदुना फम थादोक लगी हाइबगी मतंग द वारेप लोबा ngamde नत्रगा डिस्क्वालिफिकेशन तोबुसु ngamde कांग्रेस ना रिबेल MLA सिंह अदु डिस्क्वालिफिकेशन तोपिनबा पेटिशन पिरक किबा अदु की अनिरुक सुबह हियरिंग जुलाई 13 तक पांगथोकनी हाइरी हियरिंग सथरिंगेदा रिबेल MLA तरागी काउंसिल हाइकी स्पीकर न मंगोंद एपेक्स कोर्ट न डायरेक्शन पीबा ngamde हाइना मीडिया द फुंदोक किबगिदमक कंटेम्प्ट ऑफ कोर्ट मयक नगदबनी काउंसिल की वाफम अदुदा स्पीकर अभिषेक मनुना आइकिबदा आर्टिकल चाम मरफुद्रा की मखादा फम थादोकपगी वाफम अदुदा स्पीकर न यंगचिन बाइबसी मथौनी MLA तरागी डिस्क्वालिफिकेशन की वाफम अदु प्रोसेस होरे सानबगी पाउदा कापाम डेवलपमेंट क्लब न सिंधुना कापाम पब्लिक ग्राउंड जथरकिबा थर्ड कापाम कप इनविटेशन फुटबॉल टूर्नामेंट 2019 गसी लोसिन किबगर इरोइनना टूर्नामेंट असगी विनर सेंकु यूथ क्लब लो आइख्रे गसी सानकिबा फाइनल मैच ता सेंकु यूथ क्लब अमदी टैलेंट यूनाइटेड अपि मतमदा पांजल अनि चनदुना थोइनबा ngamdabadagi टाई ब्रेक काउनबदा सेंकु यूथ क्लब ना टैलेंट यूनाइटेड पुथोइदुना टूर्नामेंट असगी विनर ओइकिबनी रनर्स अप द टैलेंट यूनाइटेड ओइख्रे नसी टूर्नामेंट लोशन बगी थोरमदा हेमंत पांडे IPS ना अथोय मिटुंग इंडिया कोस्ट गार्ड की रिटायर्ड कमांडेंट CH फ्रांसिस मोयोना अखना मिटुंग अमदी हेल्थ केयर कंसल्टेंट सानो मुइदो मकुंगा ना थोरमप ओइखी टूर्नामेंट असगी फेयर प्ले टीम कक्सिंग फुटबॉल क्लब ओइख्रे बेस्ट प्लेयर ना चेंकु यूथ क्लब की क्लिंटन बेस्ट गोलकीपर चेंकु की SRG Ankesh emerging promising player of the tournament na Purum Panthagi goalkeeper ILV Reminger na best fans of the tournament na Chumbang FC fans amadi top scorer na Talent United ki Thanglin Len na takre hauzik arobada marobe paw amu ana pejari Seri Samriddhi Utsav Mela ngasi hokdokre जुलाई 13 नोंकन चुरबयाई हाइरी अमसुंग कर्नाटका की रिबेल MLA सिंगु फम थादोक की अयाब नत्रगा डिस्क्वालिफिकेशन स्पीकर ना पिरोइदबने हाइरी ngasi gi damak tadi imes paudam pijo matang silu sinjari me amu mukana खुरुमजरी।